Loyalam E-PAO tabi bakutima po hitram susmitana namitangi po pizari aham tapon headline. Indian Armyna Myanmarda Leiba Ulfa I amasung Nscn ki camta surgical strike Hatkhre leader Hatkhre kaya amana asokapan nangkhre. Center na Manipurda Santi Purangna Bakuki amasung maitei puna double amatada wari sanana bahonari hari. German Road amasung Tiger Road sembagi thabak thingnana ba Nscn na Nscn IM da wakathre. Indian Armyna Myanmarda Leiba Ulfa I amasung Nscn ki camta surgical strike Chathkhre leader Hatkhre kaya amana asokapan nangkhre. Ngasi ahing nongyay matung pung ani rom tabadiki pung mari rom phauba Indian Armyna Myanmar territorialism duna Ulfa I amasung Nscn ki camp sing the surgical strike Chathkhre. Attack aduda Ulfa I gi senior leader Hatkhre kaya amana asokapan nangkhre. Attack aduda Ulfa I gi top commander Nayan Asom siramlagani haibigi thazbalei adubu jabchana official oina confirm tawalei tree. Pao asina makhatana haribana Indian Army gi maiketagi Myanmarda North East ki insurgents singi stronghold ama oriba Sagang region da Leiba Ulfa I amasung Nscn ki camp sing aduda drone season aduna attack adu chathakibani. Aerial attack aduda Chathkhre haina thajanariba Ulfa I gi Lieutenant General Nayan Asom asi Ulfa gi cadre singi training amasung operational planning da yamna haitoi singthoiba mioi amani hari. Operation adugi matangda Army gi Public Relation Office ki spokesperson amana media da phongdokibada Aerial attack aduda Ulfa amasung Nscn gi cadre kaya yamna asi ana amasung asokapan nangkhrabage haibigi chap chaba report laitri adubu unofficial oiber report amagi matung inadi attack aduda Ulfa I gi top leader Hatkhre aduga taragi Mathakta asokapan nangkhre hari. Drone attack adu Myanmar gi Sagang region gi manung chana Leiba Waktham basti da Leiba Ulfa I gi maming leraba chamaga homdramapan kem yauna Hoyat basti da Leiba Ulfa I gi Eastern Command headquarter da su attack adu chathakhi. Nscn gi oina su Indo-Myanmar border da Leiba Naga self administration zone yauna atopa camp kharada aerial attack adu chathakibani. Ulfa I gi Chathkhre ka homdramapan gi camp ta attack chathaba matam aduda camp aduda Ulfa I gi cadre manga lei attack aduda Ulfa I gi Eastern Command structure da yamna chauna amang ata thokhanki. Attack adu ningthina plan tawraba matungda drone yauna chathakibani. Center na Manipurda Santi Puraknaba Kuki amasung maitei puna double amatada wari sananaba honari. Manipurda hauzik tholiba kanglup ki irang asigi waroshin puraknaba chaliba chahi asigi November natraga December thada unkhanariba Kuki amasung maitei kanglup anigi miyoi sing double amatada wari sananaba thorang tawri haina official oiba pawgi source amana hari. Amaromda kanglup ki irang asiga mari lenana kanglup animiki miyoi singna police army dagi nongmai lising taruk hena lut tawkhibagi manungda hauzik phawbada nongmai lising manga ga chanipan yankaimapan recover tawkhre. Masigi manungda nongmai lising amaga marfu drama pandi Governor Ajay Kumar Valana surrender tawnaba appeal tawkhiba adugi matung ina voluntary oina group sing amasung lanai miyo singna surrender tawrakhibani hari. Pao asina makhatana haribana hauzik tholiba kanglup ki irang asigi waroshin ama puraknaba center gi maiketagi su group sing su tangkak naina wari sanabagi thabakta security force ki maiketagi ain kaina pairamba khulai kaya amasu fagat bangamkhre. Hingsa gi thodok singsu tapna hantharakle tha kharagi matungdadi hauzik leriba phibam asidagi hantharaktuna santi lakpa yabagi phibam da leri. Security force ki maiketagi Imphal gi capital city dagi chingi manung hanjinba jaga sing yauna atai mafam kayada nomagi tangai fadaba polam sing puthok pusin tawbagi thabak paikhatuna santi hanjalanabagi thabak mai pakna chathari. Haukiba tha ahumlom asigi manungda Kuki amasung maitei community anigi mihut sing tongan ba tangkak ahumda wari sanakhre. Police army dagi nongmai lising taruk hena lakhibagi manungda hauziphawbada khulai lising manga ga chanipan yankaimapan recover tawre. Masigi manungda khwaidagi hena security force na recover tawkhibasi June 12 amasung 13 da nongmai chani ga kunipan aduga July 3 dagina mari fawbagi marakta chingi district manga dagi nongmai chani ga ahum recover tawkhiba aduni. Hauzik phawbada extortion ga mari lenana case taruk register tawba yauna miyoi chahum ga kun gi mathakta phare.
German Road amasung Tiger Road sembagi thabak thingnanaba Nscn na Nscn IM da wakakhre. Imphal West District ki manung chanba Foothill Division gin Rongmai, Liangmai, Inpui na chingba Khundariba naga gi lamsing asida Kuki singna German Road amasung Tiger Road haina sembagi thabak chatharibasi khudaktagi thingnaba Rongmai Naga Council Manipur RNCM na Nscn IM gi Jalet Region gi CEO gi khuthangda Hebron da Leiba ZPRN Nscn IM gi Ministry of Kilo Affairs ki launcher dangasi memorandum submit tawduna taksingkhre. Memorandum aduda yauriba wafam singdi German Road amadi Tiger Road haina Kukizo militant group singna project tawriba Chuchampur amasung Kangpopi district headquarters samnariba lambi asi nagagi lam oiriba Zauzangtek, Nato Kabui, Ichung Kabui, Kotland, Wafong amasung irang na chingba fauraga sembani. Loinana hariba jaga asida su kem hangzilak patarabadi naga singde hena khudong thiningai oiba phibam ama oirakani. Maram aduna issue asi Naga Council territorial issue ama oina khanaduna thabak paikhat biyu hairi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Lanjenariba singi mayum makai sabada lengakna matik chaba senpam pigedabani hari. Ngasi Irabat Baban da pangthokiba All Manipur Nupi Imphal West District ki kuntare suba akhanaba mifamna IDP singi matangda kupna khanaraba matungda irangna maram oiraga lanjenerebi singi mai thadokhraba amasung akai atoi yaukhraba yumsing shanaba sarkarna matik chaba senpham pigedabani haina akanba warep laukhre hari lup isine thadorakpa cherol amana haribana lanjenerebi singi mayum makai semjinnaba sarkargi maikedegi lupa lising homdra manga pigani haina social media da pendaba wafam kaya Kiba adugi matang dasu mifam aduna kopna khanaraba matungda sarkar gi thawong asibu yamna kana yaningdaba phangdokhi loinana hiramasigi matangda athubada governor da memorandum amasu pisilagani hari Amaronda ngasigi mifam aduka mari lena wang ngangkiba singna nupi singna leba kidamak loriba thodang kaya gi matangda su thamki English amaga chama panifuda All Manipur Nupi Marup asi hek lingkhalakpadagi hauna Manipur gi Nupi khunagi chawkhana bohana ba amasung All India gi Loop National Federation of India Women ga samnaduna Leiba ki oiba thodang kaya lorokhiba adugi matangdasu mifam aduda mayek sengna thamki hari Popular government ama laitringai da miyamgi sentiment yengduna su sangdopagi thabak tawroidabani haina MMTO na phangdorakli Hauzik Leiba PR government asina Manipur miyamgi sentiment amasung thokliba wathok asi munna khangpham thoi Popular government ama laitringai da miyamgi sentiment yengduna su makhatana sangdopagi thabak tawroidabani haina MMTO na thadorak cherol amana hari Cherol asina makhatana haribadi PR lengak asina lamdam asigi democratic structure thugairoi Manipur miyam na khankiba mihut sing asibu na thaiduna thamlaga warep loroi Chatnariba sugi wafam asida state government amasung Manipur miyam khanghandana lona thotna chanaba su ama India government na tawroidabani Kuki Lalo Loop KNO UPF Center amasung state government ka nakal ahungi oiba santigi wari sanariba asigi ground rule amata ngakna chatrabanina su asi makhatana sangdopam thokte nakal ahungi oiba wari sananaba asida hauzik state government asi animated suspension thamduna president rule lebana maram oiraga state government yaudana wari shanafam thokte central government su Manipur legislative assembly na English ngani kunmari ki February kunmapanda su sangdokta na balakhiwa warep adu ikai khumnagadabani ing kumjale sangani mangada Assam Rifles ka tongnaramba su adu English ngani nipandagi center amasung state government yausinduna tripartite talk ki ground rule semduna su chanakibani nakal ahungi oina chanariba su asi English ngani kulhumjoigi me ahumdagi di yamna sathiba saklon kaya laurakhi sugi ground rule pumnamak thugaiduna khulai amasung kedar masing hena recruit tawduna maitai singi mathakta landabagi thabak chathakibani maram aduna popular government ama laitringai da miyamgi sentiment yengduna su makhatana sangdopagi thabak tawroidabani hari Lanjenari besing mayum da hanjina ba center na permanent solution puthokpiyu haina phangdorakli
Manipurda mayum makai thadoktuna lanjenaduna leiribasing masagi maramdamda hanjinaba centerna permanent solution puthokpiyu haina Manipur Maitai Pangal Welfare Organization MMWO gi president MA Joseph na phongdokhrei wafam asingasi MMWO gi marirak suba leikhidraba aiba Kayamuddin Pukri mayungi ningsing thoram Major Khulda Leiba Manipur Press Club ki lokta khola pangthokpada mahakna phongdokhibani thoram aduda leikhidraba aiba Kayamuddin gi mafamda ekai khumnaba utpagalonena Maira Chukhatuna Thoram Haudoki. Thoram Aduga Mari Lenana MMWO ge President Jason Hai. Maitai Pangal Welfare Organization MMWO na Sareng Changdamnawgi Thoram Amasu Ngasigi Ningsing Numit Asida Pangthokli. Maramdi Aiba Sing na Irakpa Saireng. Irakliba Wahai Sing Aduna Lamdam Asida Hingminariba Kanglu Purup Kudimak Nungsi Chanana Leminaba Honabada Achobo Thodang Lori. Maduna Maram Oiraga Haurokliba Nahasingda Hena Pukning Thogatpaga Lunana Makhatana Makoina Thodang Longnaba Pandamda Thoram Asi Senmani. Lamdam Asida Ing Tapa Puraknaba Honabada Amadi Kanglup Purup Sing Nushi Chanana Leminanaba Aiba Aibi Kaya Leptana Thoropa Mathautari. Laikhidraba Aiba Pukri Mayum Kayamuddin Amadi Layoi Kraba Aiba Singna Loram Liba Thodang Adu Ngasigi Mirol Asina Kautokpa Chumde. Makoina Kunaida Piram Liba Nungshibagi Ichel Adu Akoi Kudimang na ngakna chatpaga lonana hena chesina khonaminarasi haina su phongdokhi Bihar gi voter lista illegal immigrant kaya yarumbadagi wathok oire Bihar gi voter list revision that Nepal Bangladesh amasung Myanmar national kaya yarumbadagi achobo wathok oire political party kaya na voter list yauriba illegal immigrants sing asi lokthokduna achumba voter phonggadabani haina ECI da demand tawkhrei marak asida ECI gi maikedagi voter list yauriba illegal immigrant ni hariba sing adu verification chatharaba matung makhoi gi maming sing adu voter list gi lokthokani illegal immigrants sing voter list gi lokthopagi thabak asi chahi asigi September 13 phawgi manungda losingani hari pau asina makhatana haribana voter crowd taret ka sumna nipan lom asi poll body official listing humdra taret henbana verify tawbagi thabak chathari hojik chathari ba electoral roll gi special intensive revision the Myanmar Bangladesh amasung Nepal gi illegal immigrant kaya yaure habasi khangbangam khibani Election Commission of India gi makedagi su haukiba June 13 da voter list asida Indian citizens sing khaktamak eligible oigani voter list yauriba illegal immigrants sing asi loina lokthokadabani revision gi drive asi July 13 phawba pangthokani haina mamang da phongdokhiba lekhrabani hairiba process asi saruk ama oina Election Commission of India gi makedagi voter sing makhoi lebak asigi citizen amani habigi proof yauna identity documents sing submit tawnaba khangan ba lekhrei asigumba chayena ba kaya asi leibana Bihar gi election da Aadhaar card amasung election ID na identity proof ama oina sizina ba yaroi habigi hojik lakpa horei Bihar gi electoral roll da chayena ba kaya yauroliba asigi matangda BJP IT cell gi head Amik Malviana haikibada Bihar gi opposition gi maikedagi makhoi gi vote bank sagatnaba foreign nations sing asi electoral roll da hapchinbani hariba sing asi hojik chathariba election intention revision da khanglakibani Election Commission of India gi maikedagi illegal immigrants sing asi voter list citizen amani haiba yana ba kanana sakti piribano haina hangki Assam Sarkarna Manipur gi lol amasung mayek khangbirakpa asi aikhoi gi khwaidigi laibak phabani haina karam punsina phondorakli Milal Assam Guwahati Panana Sinduna ngasi Sri Sri Dada Govinda Mandir Kekura Nagar Dispurdal Maite Mayek tamkhibagi ahanba tangkhak ki certificate yenthokpagi thoram pangthokhrei thoram adugi wahau dok piraduna Mila Guwahati Panagi Secretary Karam Punsibana haikibada aikhoi gi lol amasung mayek asi Assam laingakna khangbirakpa asi aikhoi gi khwaidigi hena laibak phabani maramaduna Guwahati gi manung chana leriba Maite Ichil Inaw singna Maite Mayek hainaba tambiu haiki Milal Guwahati Panagi President Dr. M. Gopalna haikibada Guwahati manung daleriba Maite Lekai gi miyo singna Maite Mayek asi tamnaba honaragani masida miyamna su mateng pangbiu haiki thoram aduga mari lenana ahanba festa Maite Mayek tamkhiba mahiroi kunda certificate yenthokhibaga lenana ani suba face ki oina mahiroi 15 da Maite Mayek tapi tambibagi thoram amasu haudokhi ngasigi thoram aduda Milal Assam gi President Seram Rojit Mandap Committee gi President Yumnam Thambal Milal Guwahati Panagi Advisor Huidrom Prem Kumar amasung Vice President Ngangom Probal su sarugakhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ Indian Armyna Myanmarda Leiba Ulfa I amasung Nscn gi campta surgical strike Chathkhre leader ahum Hatkhre kaya amana asokapan nangkhre Center na Manipurda Santi Purangna Bakuki amasung Maitei punna table amatada wari sanana ba honari German Road amasung Tiger Road sembagi thabak thingna ba RNCN na Nscn IM da wakatkhre Matang asida Loyalam E-PAO na namitangi pao bibil lazare tabili ba khudimako amuka hina kurumjari